lamdam asida NRC update tawraba matung mikok thibagi thabak chathagadabani haiduna campaign for just and fair delimitation JFD na tongan ba khongjang kaya changsinduna lakiba amari census pangthokpa asi lamdam asigi oina boycott tawre haina lauthokhrabasu lenga ki maikaidagi census pangthoknabagi damak enumerator amadi supervisor gi training makha tana chatharakpa amadi miyamna taliba demand lengangna tasin usinadabagi mayokta JFD amadi masiga chatminariba ching amasung tampak ki lup singa punna ngasi ahing nongyai pung taraga nithoidagi hauraga tang taraga mapalgi ahing nongyai fawba Manipur Pumba general strike Laothokhre general strike asida ching amasung tampak ki miyoi khuding makna saugatpiu haina JFD gi convener Jitendra Ningomana ngasi ai wangkhaida leiba WAL club ta pangthokiba pawgi mifam amada phongdorakli mahakna makhatana hai Nini Chupna chathagadoriba general strike asigi manungda miyamna lenga ki thabak toriba singna miyamgi mayokta mikok thina bagidamak enumerator amadi supervisor gi training chatharamba mafam singda changsin duna thengminnaduna lamdam asigi yelhomi singbu kanna bahona minasi JFD na kauriba general strike asi Manipur miyam wahangi haiduna kaubanate tasin osinadraba lengak asibu Manipur miyam na para ama tambina bagidamak general strike ki kongjang asi changshin na ba warep lawakibani masigi matung lengak na makha tana mikok thibagi thabak asi leptana chatharaklabadi JFD amadi Manipur miyam na hen akanba hingsa yawba makal kayagi khongjang changsinaklagani haiki adumakpu hayeng JFD na kauriba general strike manung asida essential commodities ana layeng deva karma amadi media person singi oinadi komthoklagani hai amaromda pawgi mifam asida saruk yakiba naga amadi maitai pangalgi tongan ba CSO singi luchingba Singsu saruk yaraduna Foothills Naga Coordination Committee FNCC gi convener Akuna haikibada hayeng JFD na kauriba general strike asi naga singnasu naga taba mafam singda mapung phana sagotkani karigumba JFD amadi leibak miyamna tanliban NRC update tawjinge mikok thiba yaroi hairiba sida lengak na makha tana mikok thina hon araklabadi naga singnasu JFD na changsilak pakhongjang khudingmak sagotkani haiki loinani United Meitei Pangal Committee gi advisor Islamakak chana hongdokibada miyamna talibadi malasigi mayokta lengak na ngasi fawba positive response amata piraktaba amadi miyamgi mayokta lengak asina makha tana enumerator amadi supervisor gi training pangthokuna mikok thina bahona rakliba asigi mayokta JFD na kauriba general strike asida Meitei Pangal gi oina sum mapung phana sagotkani amadi Meitei Pangal tariba mapung khuding mangta general strike asi miyana mapung phana sagot haiki situation asida koi hana already koi boycott tawre haida Laothokhibani census boycott tawre haidana adugi matungda sanselakpo khongjung mayam gi manungda hujug leiriba sarkar gi government gi leiriba mogi machinery mayam sisinaraga tongan mafhum singda lona khoigi census tawrana bokhona matumda enumerator amadi kano singbo supervisor bo training tobagi sathari masi khoi thingna bayam kanna honari yamna laibuk thibadi aikhoigi lamdam asida leiriba yellow Manipuri sing masibu kannana bahona matamda asobu thogdang longmina si hairab fawbada leibiriba lenga ki oriba pibsana karimata thawa sabidaba aduga ngasi tang 13 numit asidagi haukraba aikhoigi census ki self enumeration hokibase masigi mayokta hanjana hariba fawbada yadrabanina aikoi ngasi tinbiriba koi tongan ba maikai kyadagi lakpiriba community mayam gi leadership aduga campaign for just and fair delimitation da yaw chanminariba task force ki maikai kyagi leadership mayam singna kupna hanjana koi khanarba matungda leiriba pibam asida tana tadraba una udraba lengak sigi mafumda hojik akoi Nini Chupna akoi general strike tawrani haidana koi mayam da Laothokhre hairiba general strike si ngasi numit asigi midnight haibadi pung nongyai matang lakudagina matangi tangdo adudagina laiba tang 18 gi midnight fawbada losil fawbada Nini general strike koi kokjabani asi kokjariba general strike si miyam wahan ge ni kobnate Manipur miyam gi pindabagi kholong mayam sukna aikoi de pressure pingmale budigi udaba khangdaba laiba mayam singche maside khangna nabagi damta lengak ta achobu bi bache theng mani masida karigumba lengak sina amukhana masi fawbada karigumba kaim tasindaba usinadaba tholok taragadi masidi hena sathiba violent yoba mayam chakchalakani aibagi wafamdu miyam da thamjari no NRC no census haibisini karigino haiba matamsida NRC tawdradi census tawba yaroi haiba potsida asi tawhaudraba taradi census
तौद्रिङैदा NRC तौहौद्रबा NRC बु against तौरिबा मीसिंगसे मणिपुर दा illegal immigrant सिंग बु पामा मीसिंगनी हाइना open लाउथोखबा यारे अदुना अतुबा मतमदा concern authority state government OBI central government OBI public na praja na pamba thabakta tawbuduna mayamgi nungsiba mayamgi apamba tawbudune hena government gi su afaba oigani haiba wahangse habige aduga mayam pulak ye homi kudingmak naga oibi yai maitai oibi yai kana oibi yai umnamakna sogat pam thu e haibse JFD gi demand se koisu pulak kunna sogin mana se haibse haibse thank you अखोई JFT न चंगसिलक खोंजंग से हानसु सोगलगा दुम लाई हौजिकसु सोगतकनी अदुगा कौरगलिबा जनरल स्ट्राइक सिलसो अखोई यूनाइटेड मैते पांगन कमिटीना अंगम थाक सोगतगनी हाइबसिमा हानबदा थमजगे लोइदना आइना मियामदा पिलम खतन तौजनिगी मदुदी अखोई मैते पांगन हाइरिबा सगै जात पगलगा लैरिबा अखोई से NRC तोरकदा अखोई करिगुमदा किनिंगाई लेते हाइबसिमदंग हाइजरगा लैबिरिबा मैते पांगन कम्युनिटी पूर्णमकना मियाम पूर्णमकना JFT ना कौरगलिबा जनरल स्ट्राइक असदा कोई पूर्णमक सोगतमिनसी हाइबा वाफम से कदंग आई तेतंग थमजगे